ꯈꯨꯁꯥꯏꯒꯤ ꯍꯩꯅꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯑꯃꯨꯛꯇ ꯁꯦꯟꯇꯦꯁꯀꯤ ꯍꯩꯅꯤꯡ ꯁꯦ ꯐꯣꯟꯁꯦ ꯄꯥꯏꯔꯣ ꯗꯦꯁꯀꯤ ꯍꯩꯅꯤꯡ ꯑꯗꯣ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯅꯝꯃ ꯆꯥꯕ ꯈꯨꯍꯥꯎꯗꯤ ꯑꯩꯈꯣꯏ ꯍꯩꯅꯤꯡ ꯄꯥꯟꯕꯅꯦꯕꯀꯣ ꯗꯦꯁꯀꯤ ꯍꯩꯅꯤꯡ ꯑꯗꯣ ꯑꯩ ꯀꯣꯂꯦꯖ ꯑꯩ ꯍꯣꯁꯇꯦꯜ ꯆꯠꯄ ꯀꯥꯟꯗ ꯂꯣꯏ ꯄꯨꯈ꯭ꯔꯗꯕꯅꯤ ꯀꯥꯏ ꯀꯣꯝꯂꯥꯕꯨ ꯉꯁꯤ ꯀꯩꯗꯧꯔꯤꯕ ꯀꯣꯝꯂꯥ ꯂꯣꯏ ꯍꯦꯛꯇ ꯊꯝꯃꯤꯁꯤꯅ ꯍꯦꯛꯇꯕ ꯁꯥꯎꯅꯤꯡꯗꯅ ꯐꯥꯏꯁꯨ ꯀꯥꯔꯒ ꯀꯩꯅꯣ ꯇꯧꯔ ꯂꯩ ꯃꯣꯏ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯗꯦ ꯄꯥꯝꯕꯤꯗꯣ ꯑꯁ ꯄꯥꯜꯍꯧꯕꯅꯦ ꯆꯥꯔꯅꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯕꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯗꯤꯌꯦ ꯏꯁꯤꯡ ꯋꯥꯠꯄꯩꯅꯦꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯈꯣꯏ ꯍꯩꯅꯤꯡ ꯁꯤ ꯀꯣꯝꯂꯥꯁꯤꯗ ꯄꯥꯟꯕꯅꯦ ꯁꯤ ꯄꯥꯝꯕꯤꯁꯤꯗ ꯁꯤꯁꯦ ꯍꯣꯏ ꯁꯤ ꯄꯥꯝꯕꯤꯁꯤꯗ ꯍꯣꯏ ꯑꯣ ꯁꯤꯅ ꯍꯩꯅꯤꯡ ꯑꯩ ꯂꯣꯏ ꯄꯨꯒ꯭ꯔꯗꯕ ꯃꯥ ꯅꯣꯏ ꯀꯅꯥꯝ ꯆꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯀꯅꯥꯝꯁꯨ ꯆꯥꯗꯦ ꯌꯨꯝꯗ ꯑꯩ ꯂꯣꯏ ꯄꯨꯒ꯭ꯔꯗꯕꯅꯤ ꯑꯥꯗ ꯃꯤꯒ ꯆꯥꯃꯤꯟꯅꯧꯔꯒꯦ ꯁꯦꯜ ꯆꯥꯖꯧꯔꯣꯅꯦ ꯗꯦꯁꯀꯤ ꯍꯩꯅꯤꯡꯗꯨꯅꯦ ꯗꯦꯁꯀꯤ ꯍꯩꯅꯤꯡꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯩꯅꯤꯡꯗꯣ ꯅꯠꯇꯦꯕꯀꯣ ꯌꯦꯡꯉꯨ ꯑꯃꯨꯛꯇꯪ ꯈꯥꯏꯔ ꯎꯠꯂꯗꯤ ꯁꯤꯒꯤꯁꯦ ꯗꯦꯁꯀꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯥꯗꯤ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦꯗꯅ ꯑꯗꯨꯒ ꯃꯀꯨ ꯈꯣꯛꯇꯣꯛꯑꯦꯗꯅ ꯑꯗꯨꯒ ꯊꯨꯝ ꯅꯝꯃꯒ ꯆꯥꯒꯗꯕꯅꯦ ꯃꯁꯨꯡ ꯃꯁꯨꯡ ꯈꯥꯏꯕ ꯌꯥꯕꯅꯦꯕ ꯗꯦꯁꯀꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯩꯅꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦꯕ ꯌꯦꯡꯉꯨꯇꯣ ꯍꯦꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯣ ꯍꯦꯛꯄꯤꯔꯛꯑꯣ ꯍꯦꯛꯆꯒꯦꯔꯣ ꯑꯩꯅ ꯄꯤꯔꯛꯎꯔꯥ ꯑꯩ ꯍꯦꯛꯆꯔꯒꯦ ꯂꯣꯏ ꯍꯦꯛꯇꯠꯂꯗꯕꯅꯤꯀꯣ ꯍꯦꯛꯇꯠꯂꯅꯤ ꯀꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯍꯩꯇꯦ ꯂꯣꯏ ꯍꯦꯛꯇꯠꯂꯒꯦ ꯁꯥꯏꯟ ꯆꯔꯣꯡ ꯑꯣꯏꯅ ꯍꯦꯛꯑꯔꯣ ꯏꯃꯥ ꯍꯦꯛꯑꯣꯅꯦ ꯌꯥꯔꯦꯅꯦ ꯄꯨꯂꯞ ꯑꯣꯏꯅ ꯍꯣꯏ ꯑꯩꯉꯣꯟꯗ ꯄꯤꯔꯁꯨ ꯁꯤ ꯄꯥꯝꯕꯤ ꯃꯆꯥꯁꯤꯗꯅꯤ ꯍꯧꯔꯤꯕ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯕꯥꯒꯤ ꯈꯥꯛꯑꯝꯃꯒꯦ ꯑꯩꯈꯣꯏꯕꯥꯒꯤ ꯏꯅꯥꯎꯄꯥꯒꯤ ꯆꯥꯖꯅꯕ ꯃꯣꯏ ꯍꯩꯗꯤ ꯌꯥꯝ ꯆꯥꯕꯒꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯖꯅꯕ ꯊꯝꯃꯝꯃꯒꯦꯅ ꯑꯇꯩꯗꯤ ꯑꯩ ꯂꯣꯏ ꯄꯨꯔ ꯆꯠꯂꯦ ꯑꯗꯨ ꯁꯤꯁꯦ ꯗꯦꯁꯀꯤ ꯍꯩꯅꯤꯡꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯥꯏ ꯍꯩꯅꯤꯡꯗꯨꯒ ꯃꯥꯟꯅꯗꯕꯅꯦꯕꯀꯣ ꯑꯗꯨ ꯈꯥꯏꯔꯒ ꯎꯠꯂꯛꯀꯦ ꯑꯩ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯃꯅꯨꯡꯗꯣ ꯄꯤꯛꯏꯅꯦ ꯅꯪ ꯌꯥꯝꯅ ꯄꯥꯝꯃꯨꯏ ꯌꯥꯏꯗ ꯑꯗꯨꯝ ꯆꯥꯊꯣꯛꯑꯣ ꯑꯅꯤ ꯈꯛꯇꯪꯅꯤ ꯄꯤꯛꯄ ꯑꯁꯤꯗꯤ ꯆꯥꯎꯋꯦ ꯑꯩꯁꯨ ꯂꯣꯏ ꯍꯦꯛꯇꯠꯈ꯭ꯔꯦ ꯈꯣꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯉꯣꯕ ꯏꯁꯥꯒꯤꯗꯤ ꯁꯤꯜꯂꯦ ꯃꯇꯣꯡ ꯌꯥꯎꯗꯦꯗꯅ ꯁꯤꯗꯤ ꯃꯨꯜꯂ ꯆꯥꯒꯗꯕ ꯅꯠꯇꯦꯕ ꯁꯪꯉꯤꯉꯩ ꯆꯥꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯁꯪꯉꯤꯉꯩꯗ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯌꯨꯕꯤ ꯍꯩꯅꯧꯒꯤ ꯇꯥꯏꯞꯇ ꯊꯨꯝ ꯅꯝꯃ ꯆꯥꯕꯗꯣ ꯑꯗꯨ ꯆꯥꯒꯗꯕ ꯑꯗꯨꯃꯥꯏꯅ ꯃꯁꯨꯡ ꯈꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯃꯔꯨ ꯌꯥꯎ ꯃꯥꯜꯂꯦ ꯃꯥ ꯃꯅꯨꯡꯗ ꯃꯔꯨꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯃꯁꯨꯡ ꯇꯥ ꯌꯥꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯇꯥ ꯌꯥꯗꯦꯅ ꯃꯁꯨꯡ ꯈꯣꯛꯄ ꯌꯥꯗꯦꯕ ꯁꯦꯠ ꯁꯦꯠ ꯂꯥꯎꯋꯦ ꯁꯤꯁꯦ ꯂꯥꯎ ꯆ꯭ꯔꯦꯠ ꯆ꯭ꯔꯦꯠ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯁꯨꯡ ꯆꯥꯗꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯁꯤ ꯅꯧꯔꯤꯀꯥꯟꯗꯗꯤ ꯃꯅꯨꯡꯁꯦ ꯃꯔꯨ ꯌꯥꯎꯗꯕꯩ ꯇꯥꯏꯞ ꯇꯧ ꯂꯤꯔꯛꯑꯕꯅꯤꯅ ꯃꯔꯨ ꯌꯥꯎꯕ ꯍꯩꯅꯤꯡ ꯑꯊꯨꯝꯕꯤ ꯍꯥꯏꯗꯣ ꯁꯤꯅꯦ ꯗꯦꯁꯀꯤ ꯍꯩꯅꯤꯡ ꯑꯊꯨꯝꯕꯤ ꯍꯥꯏꯗꯣ ꯊꯨꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯁꯦ ꯗꯦꯁꯀꯤ ꯍꯩꯅꯤꯡ ꯍꯥꯏꯔꯗꯤ ꯁꯤꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯕ ꯌꯥꯕ ꯄꯣꯠꯅꯦ ꯌꯥꯝ ꯌꯥꯝ ꯄꯥꯟꯕꯅꯦ ꯂꯩꯕꯥꯛꯇꯒ ꯊꯥꯗꯤꯀꯣ ꯊꯥꯗꯣꯏꯅꯦ ꯎ ꯑꯣꯏꯅ ꯎ ꯑꯣꯏꯅ ꯇꯣꯡꯍꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯡꯁꯦ ꯈꯤꯇꯪ ꯑꯀꯨꯠꯄ ꯑꯃ ꯄꯥꯜꯂꯛꯑꯦꯕꯀꯣ ꯑꯀꯨꯠꯄꯗꯣ ꯂꯩꯕꯥꯛ ꯊꯣꯝꯖꯤꯜꯂꯒ ꯊꯥꯒꯦ ꯖꯅꯋꯥꯔꯤꯗ ꯂꯣꯏꯅ ꯐꯔꯇꯤꯂꯥꯏꯖꯔ ꯍꯥꯞꯍꯧꯗꯣꯏꯅꯤ ꯍꯩꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯄꯥꯟ ꯁꯥꯔꯛꯑꯅꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯁꯇꯒꯤ ꯃꯄꯥꯟ ꯁꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯩꯅꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯑꯃꯨꯛꯇ
Xin test cái này ngay. 자, 먼저 봐라. Test cái này. À tôi thùng cái một con nó mà sao khổ đi.